Letpao Haokip House Committee gi member Oina Khankhiba du Mangonda knowledge Amatta Leite Masagi Ayaba Pikhiba Leite Hairakle Pau wasi Kanglei Paki Maira Pau se dagi laukhatchavane Yumthangnaba Leivakdagi lona yadaba mawongda Manipur gi tongan ba district kharada mitop sangsilagliba loinana Anoba khul kaya lingkhalagliba asi yengsinaba Manipur Legislative Assembly mifamna handak semkhiba Inquiry Committee gi member oibada Masagi Ayaba Pikhiba Leite haina Assembly mifam kayara khanna yauduna laglaba Minister Letpao Haokip na Masagi khuyek piduna thadorokpa cherol amana haire panba yabadi yumthangnariba leivak Myanmar dagi mitop kaya masing khangdana sangsilakpa amade masina maram oiduna chingi district kharada nauna khul kaya lingkhalakpa amade Fungyar district amade Myanmar ga tainaba Manipur romda mitop kaya sangsilaktuna leiriba ase tha asigi tareta famkhiba assembly mifamna amatta oina yanaduna inquiry committee ama semba yanakhibane Madugi matungina tha asigi tareta assembly ge secretary na notice ama thoktuna ruling amadi opposition gi yauba Miyoi taragani thoina saba committee ama semkhibane hairiba committee asida member oina yaukhiba minister Letpao Haokip Masagi letter heta iduna thadorokpa cherol amada committee asigi matangda Mangonda knowledge Amatta Leite loinana member oina khannaba mahakna Ayaba pikhiba leite haujik sathariba assembly mifam asida mahak yauna kuki jogi MLA tarana saruk yadraga committee asigi mihut ama oibagi wafam leite haire Panba yabadi miyoi taragani thoina saba committee adu Minister Awangbo Newmaina Chairman Minister L Susindro Mitai Minister TS Basanta Kumar Chairman Hills Area Committee Dinganglung Kangmai MLA TS Lokesor Singh K Megachandra Singh Muhammad Abdul Nasir Laisio Kai Singh Surja Kumar Okram KS Ibomsa TS Santi Singana member oiribane loinana committee adugi report Tha ahumgi manungda pikhalaknaba Manipur Legislative Assembly Secretary K Megazit Singana order amasu thokhibane Thabak Kouraga Haidoktaba Leingakni Pau wasi Paujel Pausi dagi laukhatchavane Haugalakliba nahasingda Thabak pigani haina mafam khudingmakta lauduna lakpada natana Thabak Kouraga Haidoktana namsinduna thamba Leingak amani haina Manipur Youth Congress Committee gi President Ningthaujam Popilal na maral sikhre Wafam asi Youth Congress asigi hompuga mari suba mapok kumonga mari lainana August 8 da kendra khudingmakta pangthokpa thauramga mari lainana Popilal na phongdokhibane Congress ki youth singna saruk yaduna pangthokiba thauram maduda Popilal na hai kuina thabak haidoktabadagi es bar oisilaktuna khudongsadaba kaya mayongnariba sina naharol singda isu kaya thogalle lana sina thogaliba awaba kaya asi Youth Congress ki maikidagi Justice Pangananaba leptana kholau lauduna khongjang changsin minasi hai kheng